अहानबदा अइना ngasi matik magun leiraba liklabasu likna tinbiriba ngasigi thauram pareng sigi thawai hapiribi ithakki halsing ojani singi mangda aina wahai kharatang thamjabasida haigadabana hayaudaba hairoidabana haijenkhiba kaya jawrabasu ngakpiu tasengadi haire haiduna khangi haiduna haijabagi wafam dinasade adubo thamjaba jadaba wafam kharatang mayamgi mangda thamjarange ahan boina aikoina matam kuina dagi khanjarapa apunba maitei leima thaumilu short form da amal tala haina ming thonjaba asigumba lupa ma semjarakpagi manglan ikui kuida mang phauna bangam khibasisu mayam puna makki support amadi cooperation nani mase individually karigumba ma tawba ngambagi sakti nate mayamgi cooperation dagi ni mayamna matin pangbiba dagi ni jamna aikoina mangjaraba mang aikoina reality da onthokhiba 15 January 2026 ahan boina lopase aikoina hudokhi matung dai kui dana thani phawa sudaba makhai ngasi amu 8 March sida oja sing felicitation tawning bagi wakhalna ikhau langba loop asigi member singna proposal thangat pirakpadagi aikoina amu karigi tawroidagi haiduna piklabasu pikna matik ti sadre jangman bana maramdi karigumba program ama tawba haibasiga masigi maningda wasak khara mathau tai aduna aikoina jamna pikna hona jariba thoram sida mayamna nungaitaba waroba thambiga nu haiba wafam si sai thamjage aikoina loop ase lingjabagi maroiba pandamdi nupi aikoina matam kuina sarkar gi khangde sarkar nattaba private da khangde aikoina thabak tawjare thabak tawrabagi matungda nupi na thabak tawba haibase aina muk no hongna na haidragasu mayana su sum khangnarabani awaba thabakni adubu tawdi tawri wabani loina wa nipa na thabak tawbaga nupi na thabak tawbaga jamna khenei ani sigi marakta nupi di saiwal jami saklon jami jumga leiringe da ningol dogi tungda mau mama manem mabok kaya man yakuna lawri ba role se role mayam siga loina na isagi duty tawba haiba se jam araiba thabak nati haiba haijege ina mayam su soina khangbiramani adubu kathok patana saru koiraba nupi akoisina thabak loraba matungda khogi thabak se karinu jumda phamba jumgi hingol sangban khara jengjanba icha isu leiba singna isu khara lakna dana lenba asina akoise jangna hanoi sanni wakhal se chawthok pangamde confine oigre akoi wakhal se han badadi akoina thabak tawba chalingai dadi mayanga phaminai nokminai awaba wari wakong mayam akoi share tawmine adudu retire bagi matung dadi aikoise imung manung dagi henba akoi thabak atai leitre ana lawjai akoi muk thabak chin base leijade maramdi base akoina thoan bani akoi isani sabu jamna handana khanjai akoi se khwaidagi thauchin bi oina akoina lawjai isagi matam ama phawada akoina thamba ngamde madu akoi isana ni mina na te masise madu gumbagi wakhal mayam da akoina khanjaruraga akoina khali akoi gisu kariguma ma platform de leibam thoina aina thabak tawba loiraga akoin tubina somna leithokpagi mahutta akoina mayam punsinnaraga karigumba samaj ki kana bama tawba ngamagadi madudagi hena kana batai leite tairang panba se isagi ta khanba jade akoi se ayamna self center oi maramdi akoi na mapan thuna kana gumba amga tina ba phamina ba phangda badagi self center automatically bound oi gibani se oiningdraga su social work tawning ba mayam amani adubu tawbagi platform da fangjada bana su kaya amani loinana sacrifice ai ba sida ekoi na ngasi loop sida laiba mayam tilli ba sida sacrifice khadi tang changi sida paidagi maroi ba sacrifice ti mayam na pibiriba tang laba matam doni matam kai thok pasini akoina paidagi chauna maru ori ba se
aduna aikoi punamakta sacrifice mut amamam leifam thoi sacrifice ai basiga mangjaba karisu leite haijeningi ngasi aina matam mangi ngasi gi nomajing se jumda le ramaga dei thabak mayam ma sujalangani koi punamakna khali ase se ai phi surangani kol tengangani jum sengdong mane numi khuding ge suina madudi aina leitraga su aina taibang thadokna chatkhraga su aigi mung manungi sum lei hauni sum chal hauni adubu aikoi isana isabu kai thopa ngamjadi ngasi di loop asigi mateng dagi jinjari ba mayam busu akoina ngasi asida dilandana akoi mase amaga amaga sakang mai khangna dana kuina unarudraba ojani sing iche sing inaw sing kunamak unamina bagi tanja amasu phangjari base sege hina chawba oijabadi atei leiti haini ini haijani maduni akoina khajitang matam sacrifice tawra phangjari ba mahise masigi mahise jamna chawi maram adunani akoina ngasi apun meite lema thawni lu asam haiduna luk asigi sapong naba puna jakhiba amadi ngasi mahi jalena su laujage main de koi lupa se sembagi pandamni ahan bada gathering akoi masin amaga amaga punchen minaba cooperation to minaba sharing to minaba ani subada kuina thabak suraba matungda aikoina kariguma ma samas ki tawba ngamjaba haurakliba tungi naharol singbu angang singbu achumba lambida lamjingba ngamba loinana layak laisu heiraba adubu warabi mung manungna layak laisu tamhanba ngambagi kudong saba piba ngamdaba adugumba angang singbu mangda pukhatsaba ngamjaba aikoina khajitang mateng piraga mayangi collective support tagi ni puna makse oigadabase mashini aikogi noriba pandam matungda aikoina ngasi felicitation tawjari basisu khwaidagi laiba khabanain laujai khwaidagi nungaiba pungphamni haibase ai thamjage oja singna thabak wana potharaga kuina thabak tawjaraga pothare retired oijare adubu kanagumba school lagi farewell na tana kanagu na makoi tawibal khamba utpadi ta khidri lairamba su jai na taram da basu yai adubu madugi tanja do ngase koina laujaba simak akoi laibak phabani hana thamjage lengbere boja puna makpu meram puna makpo hakna thamui seng amuka sona thagachari amasung puramjari matung sidi jamna sang haijararoi aikogi society da nupi aikogi responsible jamna chawi mayam puna manasu khangna baba phamni adubu khajitanga thamjaramge samasida nupi aikoina lawriba role se jamna chawi kwaidagi maruiba role di mama moibagi role sini mama ni akoi puna maksa mama ni oidraga su oirakadoboni mama ma oina aikoina kari role logani haibasimak akoi puna makna khangminasi icha singbo aikoina sembiba sabiba supnadagi laik tambiba tanataba laisu haibasisu jamna mathautai moral value aikoina tambibam thoi moral value sina kwaidagi hena chawi haibase ai thamjaramge lairikti paraga thoi tammaga hai adubu laisudi mama oibi imung manungi nupi oibina tambigadabani maramaduna angang na pikling aidagi hauna aikoina makoida karamana phai karamana phatti haibase tambiduna makoina chawaga loina loina na madugi moral value dusu loina loina chawhan giba asini aina mayamda thamjaningi se masida khwaidagi maru oibadi angang singna aikoina wana layak laisu tamhallaga mama mapa na halora pa matamda machana mama mapa yengdaba mase jamna chawa issue amani hauji chakre mapanda officer oigre class 1 officer engineer oigre mama mapa na phamung matakta machagi lakada mage da jenga jenga ga holiba sordo tatkiba maya amani jawise masi puna maksigi moral value se mama oigre na tambigadabani angang oringedagi ima ipa kanana masak khangan ba mathawni angang oringena noi bujoye hayeng namana pana halloraga noina jokadabani haibase isakni degi o mase tawna bore masi je tradition ni chatna bira mase chatna bini haibase pana muda tambiba machan aduga loina loina na nupi machana mapan thokra de pana pakhatli kada bu chat khraba kaido khraba nupa machana thokodi karigi pakhatte
नुपा मचना थेंग हलकबदी नुपा मचानी हता हाइबी नुपी मचना थेंग हलदे ngang bi ba chai bi ba नुपा मचा दसु यामना मथौ ताय मखोय बुसु पिकलिंगे देगी मोदे रेस्ट्रिक्शन अमा थमगदबनी नुपा मचा सिंगु मतम पुना मक्ता नुपी बु इकाय खुमना उत्पिउ नुपी बि इकाय खुमना बिगदबनी इचन ओइगरा इचे ओइगरा इमा ओइगरा मतम दु जमाना के दौनी हयें चाव मतुंग नुपी है बिसिदी इकाय खुमना निंगाय पोषक अमनी हाय बसे माना तमगी गदबनी सुन तपना तपना मतम दु दा थोगेबा क्राइम याम समत थोक लरोय अदुगा ममा मपा निंगदबस अमत निंगरो ममा हायबदा सुम जाना चलगदबनी पिकलिंगे देगी मागे ब्लड तो दा कोइना मिक्स तौरे असिगी लाइसु से असिनी लाइसु आई से असि पुना मक्सा कोना तंबीसी अदुगा हौजिक जामना मवोंग तादबा कोई मेतेगी सोसाइटी तोइना थोकलिबा सिमतंगा पंजरंगे मपुरे लेरबा ले नुपी सिंगा मचा हुंदोंबा मपुरेबा हुंदोमगा अतोप निपादा मयुम पानबा लोइना लोइना ना निपा सिंगसु मीगी मचा अमदी मपुरेबा लेरबा नुपी बु लौबा मुसे जामना तुका चलिंगाय जुमनी मक्की अमांगबनी मसीना मांगबदा मखोगी जुमनी तनते एकोगी सोसाइटी से जावरिबनी मरंदी माना तौरिबदा तप तपना तम्मी अउबा कांग सिंगना अदु रगदी मसीगी चनबिसे लोइबा खंबा नाइबे सुम चखिबा ताबनी मसी मसु जारगदी एकोई मयाम अमुक्तंग थिंगमिनेसी लोइना लोइना ना अतोपा सागैदा इचा सिंग थाजबिबा होय माना माना पामजना तुमिन चेनखिबा कोटखिबा दुन अमनी मसीदा ममा आपा जाना थाजा जोंजबगी चनाबी मसु कन्ना चखले मसीदी एकोगे फुरु मांगहन्नबगी जाना चावर महिक अमनी असी पोटसे मसी मसु आई मयाम थमजरंगे एकोई ज्ञान लेरबा कांगु मक्तनी अखोइना कनागुंबा मा अखोगी एनवायरनमेंट दुंबा थोकलगसु मदो पुलपुन अखोइ ngakminesi itomtanadi mado oithokte loinana asigumba sidi एखोगी असगी प्लेटफॉर्म से जाम सांगा थमजररो मतुंगदा एखोगी कॉन्स्टिट्यूशन अमा लैजै अपुनबा मैथै लैमा थौमिलुकी एखोगी कॉन्स्टिट्यूशन सिगी पांदम दी ngसाइ सु हाइजग्रे पथार बजासिंग फेलिसिटेशन तौबा लोइना लोइना ना हौरक्लिबा आंगांग सिंगबु अवेयरनेस प्रोग्राम पीबीबा मकोदा काउंसलिंग तौबीबा लाइक लाइसु लैबा ngamda आंगांग सिंगदा लाइक लैदुना मतेंग पीबा फजना परीक्षा पास तौरबगी मतुंग एडमिशन फंगदबा कांगुदा खजिखरा अकोइना सपोर्ट तौबीबा मसी पुनमक्से अखोगी लूप सिगी पांदमनी मसीगी पांदम सिबु मपुंग फहनबदा मयामसु सरुक जाबी पांदम सिबु मपुंग फहनबदा मयामगी सपोर्ट कोऑपरेशन जामना मथौ ताई अदुगा लाखलिबा अखोगी एसएसएलसी एग्जाम अमदी हायर सेकेंडरी एग्जाम गी मार्क वांगना फंगपा कांगु बिसे अखोइना मोदे फेलिसिटेट तौबगी प्रोग्राम अमा अखोइ सोइदनमकी सिंजरकनी जामना जांगना अदुगी प्रोग्राम दुगा सुंगसी मयाम सपोर्ट तौबी सुमाइना तौमिनसी मयाम के कोऑपरेशन ना अपुन मैते लैमा थौमिलु हिंगदबनी अमुक सुहन्ना मयाम पुना को थागसरी अतेगी सांगना हाइजररोय मतांग सिदा एगी ngसिगी स्पीच टेंशन जगे थागसरी मयाम